ꯄꯍꯜꯒ꯭ꯔꯥꯝꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯋꯥꯁꯟ ꯈꯛꯇ ꯅꯠꯇꯅ ꯑꯦꯛꯁꯟ ꯈꯔ ꯎꯕ ꯐꯪꯂꯛꯂꯦ꯫ ꯀꯥꯁꯃꯤꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯊꯥꯗꯗꯨꯅ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕ ꯄꯨꯟꯅꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤ LOCꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯥꯎꯠꯄꯣꯁꯠ ꯀꯌꯥ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯁꯃꯤꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯍꯧꯖꯤꯛ ꯍꯧꯔꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯔꯦꯟ ꯇ꯭ꯔꯤꯞ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯤꯗꯨꯅ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ, ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯄꯍꯜꯒꯥꯝꯒꯤ ꯑꯣꯏꯕ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ, ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯪꯁꯤꯜꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯀꯥꯁꯃꯤꯔꯗ ꯆꯠꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯔꯤ꯫ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯀꯌꯥ ꯑꯃꯁꯨ ꯀꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯠ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤ ꯀꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯦꯝꯅ ꯊꯥꯔꯣꯏ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯁꯤ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯣꯔꯦꯟ ꯇꯨꯔꯗ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯍꯤꯟꯗꯤꯗ ꯋꯥ ꯉꯥꯡꯒꯟꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯄꯨꯗꯨꯅ ꯃꯗꯨꯕꯨ ꯍꯟꯗꯣꯛ ꯍꯟꯖꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯑꯌꯥꯝꯕ ꯇꯧꯒꯟꯕꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯪꯂꯤꯁꯇ ꯄꯤꯔꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯑꯁꯤ ꯀꯧꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯦꯛꯁꯄꯔꯠ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯔꯦꯁꯄꯣꯟꯁ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯦꯖꯀꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯄꯍꯜꯒꯥꯝꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯖꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯀꯥꯁꯃꯤꯔ ꯑꯃꯁꯨꯡ LOCꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯟꯕ, ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯕꯣꯔꯗꯔꯁꯤꯡ ꯑꯁꯤꯗ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯔꯦꯗꯤ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ BSFꯀꯤ ꯖꯋꯥꯟ ꯑꯃ ꯕꯣꯔꯗꯔ ꯂꯥꯟꯊꯣꯛꯇꯨꯅ ꯄꯟꯖꯥꯕ ꯑꯦꯔꯤꯌꯥꯗ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯟꯁꯤꯜꯂꯨꯕꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯍꯜꯒꯥꯝꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯀꯥꯁꯃꯤꯔ ꯑꯃꯁꯨꯡ ꯖꯝꯃꯨꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯂꯩꯗꯨꯅ ꯆꯌꯦꯠꯅꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯅꯠꯇꯕ ꯑꯁꯨꯝꯅ ꯕꯥꯎꯟꯗꯔꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ, ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕꯁꯨ ꯂꯩꯇꯕ ꯄꯟꯖꯥꯕꯀꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯇꯦꯟꯁꯟ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ BSF ꯖꯋꯥꯟ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯀꯔꯤ ꯇꯧꯕ ꯆꯪꯂꯨꯔꯤꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯁꯤꯅꯤ꯫ ꯄꯍꯜꯒꯥꯝꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈꯤ, ꯅꯣꯡꯃꯩ ꯐꯥꯎꯕ ꯀꯥꯞꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯔꯐꯦꯁ ꯇꯨ ꯁꯔꯐꯦꯁ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯇꯦꯁꯇꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯁꯤꯇꯤꯖꯦꯟꯁꯤꯡ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯜꯇꯤꯃꯦꯇꯝ ꯄꯤꯈꯤꯕ, ꯕꯣꯔꯗꯔ ꯀ꯭ꯂꯣꯖ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯗꯨꯗꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯅ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯑꯦꯛ ꯑꯣꯐ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ
airlinesingsu makoigida lakpa yaroi amasung makoiga thaba amata tawba yaroi haibagi oiba athingba thamkibaga loinana India da tawkiba thaba aduga chapmanana makoigi oiba high commission gi oiba lairiba officials sing asigi power hankiba aduga chapmanana Pakistan gi maikei degi so Pakistan da lairiba India gi high command gi oiba miyosing asigi power hanba amasung hananbagi oiba thaba asi chapmanana lokhalakre India gi maikei degi atari border crossing gi oiba area asi thingjin kibuga chapmanana Pakistan gi maikei degi so waga border cross toksin kre nakalamonom da security personnel kaya amagi maikei degi nahangi thodo adu chenaba sing phana bagi damakta operation kaya ama launch torpagi manungchana chatarkiba attack adu da Pakistan lomdagi lakbana tabak Kashmir gi oiba local miui ani yawe haiduna case putuktuna miyamam da khangan kraba miui ani adugi mayum asi hauzik maina chakre security singi maikei degi fungdokpagi matung ina hairiba miui ani adugi mayumda thijinbagi damakta lakba matamda hanadagi hauna manungda makoina sizinaramba explosive ki oiba items sing adu leiramana maram oiduna pokhairakhibani haina phungdokli Pakistan gi maikei degi India ga oina leiriba threat ki oiba relation asi cancel tawriba asi India amasung Pakistan hairiba country ani sigi oina leiriba direct threat asi khaktana tana atopa country amadagi third party amadagi lakpa threat oiraga su madu mapung fana thingjinbagi oiba wafam si phungdoklibani ngarang nungang asi security personnel singi India gi oina leiriba security singi maikei degi chatarikliba operation adugi manungena LOC gi oiba mafam sing aduda nakna changsiluba matamda LOC gi wangmoda leiramba Pakistan gi oina leiba military gi maikei degi nongmei kapthoruk gi oiba thawdo asi leikraba matungda hauji su Kashmir gi oina changsilliba operation aduda mafam karada khutoknabagi oiba thawdosu leiri matang asida yamna kanna miyoi kya amagi maikei degi hangnariba wang asi taseng namak India amasung Pakistan hairiba country ani asi full place war amada lakadra haiba wang asini India amasung Pakistan hairiba country ani ma asi nuclear state ngaktamak loina oibana country ani sigi manungda aduki mati yamna chawba lanjaw ama thorakpa haibasi malemgi asigi oina khwaidagi yamna chawba khudong thiningai ama oibanina miyoi kya amagi maikei degi masibu thawhaningdabagi oiba apamba adu adamak phongdoknari adubu hauji oiriba fibam asi India su Pakistan su hanthabagi oiba wafum amata leite nakal animaki oina nongmagi sem saba hengalakli military gi oiba khulai sing so tawba hengalakli aduga hauji India hairiba country asigi oina nahan thokiba Pahalgam gi oiba thawdo aduda lamdam asigi leiriba miri ayamba asi aduki mati yamna penadabana maram oiduna chapchaba action lawkhatlu haibagi oiba karigumba thaba khara tawhaningbagi oiba pendaba apamba kaya ama phongdokpa lepri masida sunatana nahan thokriba thawdo aduda security gi oiba asoiba makoigi oiba section howdabagi oiba thabaksing leiba asida yamna chawbo hang kaya ama nomogi hanglakpa asina sarkar asi hauzik yamna luba fibam amada nomogi adumak tapna insilaklibani masina maram oiduna tawfam khangdaduna lan asi suksoi-soidana thoklagadra haibagi oiba wang asini nakalamoromda nahan thokiba thawdo adugi matangda community gi oiba religion gi oiba angle aduda su yamna kana push tawnari nakalamoromda gisu leiriba adubu namthaduna unity gi oiba apunbagi oiba saktam saganabagi damak tohonaba kangbu singsu adumak yauri adubu hauzik leiriba fibam asida irang asidagi khudong chaba khara lauduna kariguma kanaba khara fangnabagi damakta mai chubinaba wattaba amasung leiriba fibam asina kariguma lusin kiduna achauba irang ama lakpa taragadi karamba maongda lakani haibagi oiba wakalon asi khanthaba watpa miyoi masing yamman maram oiduna hauji asi community gi basis ta natragna religion gi oiba basis ta right na chingba thokpa yabagi chance asu adumak leiribani